Central Forest Division Konba Reserve Forest Area Singda Lanmei Chapgi Thodok Taramanga Thokre. Lanmei Toina Thabana Mahousha gi Khal Da Ashuk ki Matik Akaiba haibase miyamna munna khangjinduna Lanmei Thabalepiu haina Central Forest Division gi Divisional Forest Officer DFO Amarjit na appeal tawrakle. Mahakna hai Manipuri thokliba Lanmei Chapgi Thodok asi mina thaba ngaktane. Mahousha gi oiba mongda masa matomta mai horakpadagi Lanmei chakpa natte. Handaki kumasi nong yamna likna takibana maram oiraga unawana kangbagi chang asi yamna hele. Hauzik oiriba chingpa turel gi fibham asi mamangi chahi singdadi March April thada oigadaba fibhamne. Handak chahi asi gi oina Lanmei chakpagi thodok asi January gi anganba saruktagi thokpa horakle. Division asi gi oina chahi asi gi January gi anganba sarukta Langol Reserve Forest ta ahanba oina Lanmei tharambagi thodok thokhi. Ngasi faubada Reserve Forest asida Lanmei chakpagi thodok ahumlak thokre. Khwaidagi chawna Lanmei chakibana hectare taret romda chakiba aduna oiri. Lanmei chakpagi thodok asi hauzik faubada Nongmaijing Forest Reserve ta taret lak Gwaltabi Reserve Forest ta marirak Chingkhai chingda amurak thokre haina mahakna makhata ke. Han bahu gibse Langol Reserve Forest ta hure. Langol Reserve Forest ta hujibukta ohumlak sugre. Sakpase mai sakpase ado ani madi apikpane. Amadi hectare je taret mu chawna sakre amadi aduda koi local gi mi myam thokpiraga kanbi adugi keno mai sakuduma Langol gi da ahum sure Nongmaijing da hujikse taret phajana sakre taret lakko Chingkhai chingda amuk sae Gwaltabi da marirak chae Gwaltabi Reserve Forest da Chingkhai chingda amurak Nongmaijing da taret lak Langol da ahum lak chae Langol gi khoi maning thang manakan se khoi gi praja jingji yam phajana aware oi aduga maise kanagum tharam tarju maikhu hek khurakba ubada moi changchalakanda thinge aduna sahi ani hum sure phajana chaktabase Langol maning thangmana kanse ado Langol maning thangmana kanse chaktabadagi magi leibak ki leibak sida yawba ising gi changje henkalakpa adagi mai chaktramnina pathap umdarakpa khoigi unawana mayam jisu leibak ti loi tar leirakandane hujikti maise chakpa haidi forest floor dane bayamba chaknarise adudu chaktare Langol maning thangmana kanse yamna example amne heja batare mayamna honabi badagi tawba asi forest department changmudrasu yare Langol maning thangmana kanse Lanmei chakpa kanbagi matangda Central Forest Division paikhatliba thabak thoram sing amadi khudong chadaba singi matangda palladuna DFO Amarjit na hai division asigi makhada bid office kungahumdoi lei. Bid office amada yamlabada forest ki staff anidagi mari faubana magi area adu yengsile. Reserve Forest ki mafam singna yamna pak chawba ama oibana forest staff singna thabak paikhatpada khudong chadaba khara thengnei. Hauzikmaki oina Manipur Police Department amadi Manipur Fire Service singna yamna chawna mating pangli. Lanmei Thabana Mahousha gi Khal Da Ashuk ki Matik Akaiba mai chakraba mafam asi amuk hanna Mahousha gi phibam da hanjelakpa haibase matam kuina changba amani asiguma phibam asi kupna yenglaga amadi tunggi mirol singi damak yengduna Lanmei Thabagi thawong asi lepiu hainasu Central Forest Division gi DFO Amarjit na appeal tawrakle. Reserve Forest area Reserve Forest ama haibasi khoi myam gi property ni public property akhoina hayeng akhoi gi lakadoriba generation singda mase masafa na tungi koina season na unaba tungi yaifana ba khoi gi isa isu singse hakchang phana ecological services mayam pirido akhoi da hujik phangi je sumaina phangaga lehongna ba akhoi masi kalamba ma changi Forest Department ki staff khara sidang nadi kanba natraga so khoi gi fire services ki oiro police ki oiro khoi dangna government officials sing dang dandi kanba je khitang wana thoye aduna local da manakta leiriba khoi gi club sing lekai gi miyoi singna forest fire khoi gi umang mai sakpo je hek haurakpa matamda hek chenjalak kan bi horagadi kanba je yamna laiba oibanina manakta leiba naha singna khoi gi club member singna yaukchan biu adu khoi mayam gi khoi gi lan oiriba ko ipai pu singna thambiramba koi reserve forest singse masi koi gi tungi generation haurakadoi bacharon suron mayam sidasu tek ta kaidana hena masafana thamamaga piramsi haibado adudu ai ngasi khudong sabsi lauraga ai khajitang haijaninge